ꯄꯤꯔꯛꯂꯕꯅꯤꯁꯤꯡꯁꯦ ꯂꯥꯏꯠ ꯃꯥꯡꯈ꯭ꯔꯦ ꯂꯥꯏꯠ ꯑꯃ ꯊꯥꯔꯣ ꯂꯥꯏꯠ ꯊꯥꯕ ꯍꯩꯇꯕꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯌꯥꯔ ꯇꯧꯋꯣ ꯁꯤꯌꯥꯔ ꯇꯧꯋꯣ ꯁꯤꯌꯥꯔ ꯇꯧꯋꯣ ꯂꯥꯏꯠꯇꯣ ꯁꯤꯌꯥꯔ Siri ꯇꯧꯋꯣ Maranghem, BNC, Wanging Tena Kendra MPP President Oina Thau Pujabani ꯑꯩꯒꯤ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯣꯜ ꯁꯔꯆꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯕꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯂꯩꯕ ꯑꯍꯦꯟꯕ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯗꯨ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯁꯤꯒꯤ ꯁꯣꯜ ꯁꯔꯆꯤꯡ ꯑꯁꯤ ꯇꯧꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯤꯕ ꯑꯍꯦꯟꯕ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯗꯨ ꯆꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯂꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯃꯣꯠꯄ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯃꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯒꯤ ꯍꯛꯆꯥꯡꯅ ꯁꯣꯜ ꯁꯔꯆꯤꯡ ꯇꯧꯕꯒꯨꯝꯅ ꯃꯅꯤꯄꯨꯔ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯅ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖ꯭ꯌꯒꯤ ꯋꯥꯂꯥꯁꯤꯡꯅ ꯆꯥꯁꯤꯜꯂꯤꯕ ꯑꯍꯦꯟꯕ ꯑꯃꯣꯠꯄ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯃꯌꯥꯝ ꯑꯁꯦ ꯄꯨꯂꯞ ꯑꯣꯏꯅ ꯁꯣꯜ ꯁꯔꯆꯤꯡ ꯇꯧꯕꯒꯨꯝꯅ ꯑꯃꯨꯛꯇꯪ ꯁꯣꯜ ꯁꯔꯆꯤꯡ ꯇꯧꯕꯤꯔꯕꯗꯤ ꯑꯍꯦꯟꯕ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯁꯤ ꯆꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯗꯨ ꯈꯪꯕ ꯉꯝꯃꯛꯀꯅꯤ ꯀꯟꯕ ꯉꯝꯃꯛꯀꯅꯤ ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯄꯤꯔꯛꯂꯕ ꯍꯛꯆꯥꯡ ꯑꯃꯒꯨꯝꯅ ꯃꯅꯤꯄꯨꯔꯗ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯂꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯝꯃꯒ ꯂꯣꯏꯅꯅ ꯁꯣꯜ ꯁꯔꯆꯤꯡꯁꯤ ꯇꯧꯕꯅꯤ ꯑꯍꯦꯟꯕ ꯃꯅꯤꯄꯨꯔꯗ ꯆꯥꯁꯤꯜꯂꯛꯂꯤꯕ ꯄꯣꯠꯆꯩ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯅꯠꯇꯕ ꯑꯇꯣꯞꯄꯒꯤ ꯗꯣꯜꯒꯤ ꯑꯍꯦꯟꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯁꯦꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯚꯣꯠ ꯂꯦꯞꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯁꯦꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯩꯕꯥꯛ ꯆꯂꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯃꯣꯠꯄ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯜ ꯁꯔꯆꯤꯡ ꯇꯧꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯄ ꯑꯁꯦꯡꯕ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯁꯣꯜ ꯁꯔꯆꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯄꯥꯔꯇꯤꯁꯤꯡꯅ ꯇꯧꯔꯣꯏ ꯃꯅꯤꯄꯨꯔꯗ ꯑꯁꯦꯡꯕ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯔꯃꯤ ꯊꯧꯃꯤ ꯑꯣꯏꯔꯤꯕ MPP ꯑꯩꯈꯣꯏ ꯈꯛꯇ ꯇꯧꯏ ꯑꯩꯈꯣꯏꯅ MPP ꯑꯁꯤ ꯂꯩꯍꯜꯂꯤꯕꯁꯦ ꯍꯤꯡꯍꯜꯂꯤꯕꯁꯦ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯁꯦꯡꯕ MPPꯗ ꯄꯨꯝꯅꯃꯛꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯆꯠꯁꯤꯜꯂꯛꯂꯒ ꯏꯁꯥꯒꯤ ꯂꯩꯉꯥꯛ ꯏꯁꯥꯒꯤ ꯁꯥꯁꯟ ꯏꯁꯥꯅ ꯇꯧꯖꯅꯅꯕꯒꯤꯗꯃꯛꯇ ꯇꯟꯖꯥ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯄꯩꯁꯥ ꯈꯛ ꯀꯥꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ